Samga mari lainaba isu ama hek laibaga doctor gi prescription yaudana biotin amadi zinc supplement sing akiba amata yaudana chasin bagi hainabi asi India gi mi ayambada lainarakli haina Times of India gi report amana hairi report asina hai biotin amadi zinc asi maruwaina samkhong sonba samtek pa amadi samka hena kenba matamda sizinarabadi yamna kanaba supplement ama oi adubu mi ayambana biotin amadi zinc ki kanaba asi thuna phangningbadagi chang hena chasinba yaudaba nate Biotin hariba supplement asi isingda tumba pot oibanina masada side effect lairoi haina khali adubu biotin ka hena charabadi mai amadi khadangi akoibada phuri yamna thokhanabagi machak oirai masida sunatana unsangang silakpa hakachaba blood test ki result ta asoiba thengnaba thyroid amadi heart test tawba matamda su aranba report thokningai machak oheli haina report asina palli Nakal amaromda doctor ki prescription yaudana zinc supplement ka hena sizinarabadi copper absorption ngamlaktabana maram oiraga sam ka hena kelhali masigi mathakta matam sangna zinc sizinarabadi chakhau nungaitaba thokhali masigi mathakta kok chikpa ngaubagi chang hengalakpada natana immune system sontahali maram aduna supplement sizinaba matamda doctor hana tanabagi tangai fadaba lei haina Times of India gi report asina makhatari